Punsi lelam lare taibang inu ngai na bada ai punsi lelam lare api yuba ozisuna lelam lare taibang inu ngai na bada ai bunong si bakhang lambe api yuba ozisuna taibang se aigi umfang nate Prabhu lapi ay bulaw ba numitu dasala di Surgada Surgaduda kaurani awatasi Iram lam dam ase Norog lambi Sat payami Utopi na Pamilay te Masi Kantasi O marumsa taibang se aigi umfang nate Prabhu lapi ay bulaw ba numitu dasala ni Surgada Surgaduda kaurani awabasing Waravasu satsarage punsisina leiringaida mungthang lage lambiduda taibang se aigi umphang nate Prabhu lakni ay bulaw ba numitu dasala ni Surgada Surgaduda kaurani awabasing Surgaduda kaurani awabasing Amen. Thank you, M. Korong Dangsava. Isor na matampum badaloy na biba oisino.